ꯃꯀꯥꯁꯦ ꯁꯨꯃꯥꯏꯅ ꯆꯦꯠꯊꯣꯛꯇꯗꯤ ꯂꯩꯕꯥꯛ ꯑꯩꯅ ꯆꯀꯨ ꯆꯀꯨꯕꯁꯤꯗ ꯋꯥꯍꯩ ꯀꯣꯠꯂꯝꯃꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯒꯦ ꯍꯪꯒꯥꯝꯁꯤꯒ ꯁꯨꯝ ꯉꯥ ꯑꯇꯥꯎꯕ ꯃꯀꯣꯛ ꯃꯔꯨ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯇꯥꯎꯕꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯛꯀꯦ ꯉꯁꯤꯗꯤ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯇꯧꯔꯦ ꯂꯣꯏꯅ ꯏꯀꯥꯏꯊꯕꯤ ꯍꯋꯥꯏꯇꯣꯟ ꯀꯣꯝꯄ꯭ꯔꯦꯛ ꯑꯗꯒꯤ ꯇꯦꯡꯅꯧ ꯃꯥꯟꯕꯤꯁꯤꯕꯨꯗꯤ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯦ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯄꯥꯟ ꯃꯇꯦꯛ ꯑꯃꯁꯨ ꯍꯥꯞꯀꯅꯤ ꯁꯤꯗ ꯐꯛꯄꯥꯏ ꯂꯩꯔꯦ ꯁꯤꯗ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯁꯤꯗꯅ ꯇꯣꯅꯤꯡꯈꯣꯛ ꯃꯅꯥ ꯂꯩꯔꯦ ꯁꯤꯗ ꯇꯤꯜꯍꯧ ꯃꯅꯥ ꯃꯆꯥꯁꯦ ꯍꯣꯔꯦꯟ ꯍꯪꯒꯥꯝ ꯊꯣꯡꯕꯗ ꯐꯗꯤꯒꯣꯝꯁꯤꯒ ꯇꯧꯔꯒ ꯊꯥꯛꯇꯣꯏꯅꯤ ꯁꯣꯟꯊꯔꯝꯗꯥꯏꯗ ꯊꯥꯎ ꯉꯧꯅꯕꯗ ꯅꯥꯀꯨꯞꯄꯤꯁꯤ ꯂꯩꯖꯔꯦ ꯁꯤꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯦ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯍꯦꯛ ꯍꯧꯒꯦ ꯇꯧꯕꯒ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯂꯦꯜꯂꯨꯕꯅꯦ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯃꯨꯛ ꯃꯩ ꯊꯥꯒꯠꯂꯦ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯔꯒꯦ ꯎꯌꯥꯟ ꯊꯥꯡꯒꯠꯂꯒꯦ ꯎꯌꯥꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎꯁꯦ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯃꯅꯥꯁꯦ ꯍꯥꯟꯅ ꯊꯥꯊꯔꯒꯦ ꯃꯔꯣꯏ ꯍꯥꯞꯄ ꯀꯥꯟꯗ ꯃꯤꯊꯤ ꯍꯥꯞꯄꯗꯣꯏꯅꯤ ꯃꯤꯊꯤꯁꯦ ꯍꯥꯞꯄꯒꯦ ꯃꯤꯊꯤꯁꯦ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒ ꯌꯥꯝꯗꯕꯅꯤꯅ ꯍꯦꯛꯇ ꯀꯥꯞꯊꯣꯛꯑꯦꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯁꯦ ꯍꯦꯛ ꯍꯥꯞꯆꯜꯂꯨꯁꯦ ꯍꯦꯛꯇ ꯀꯥꯈꯤꯕ ꯍꯩꯕꯣꯠꯁꯤ ꯊꯥꯛꯆꯜꯂꯒꯦ ꯁꯤꯡꯁꯦ ꯑꯀꯪꯕ ꯑꯣꯏꯅ ꯊꯥꯛꯑꯦ ꯁꯤꯡ ꯊꯥꯛꯆꯜꯂꯒꯦ ꯑꯗꯩ ꯃꯔꯨ ꯃꯔꯥꯡ ꯈꯔꯁꯨ ꯊꯥꯛꯆꯜꯂꯒꯦ ꯍꯩꯗꯣꯛꯏꯕ ꯍꯤꯡꯁꯤ ꯊꯥꯛꯆꯜꯂꯒꯦ ꯄꯥꯏꯕꯗ ꯄꯠ ꯂꯥꯎꯅ ꯍꯟꯊꯔꯛꯑꯦ ꯑꯗꯩ ꯉꯥꯔꯤ ꯃꯆꯥ ꯑꯅꯤꯁꯦ ꯃꯍꯥꯎ ꯀꯟꯅꯕ ꯊꯥꯛꯆꯟꯒꯦ ꯊꯥꯛꯆꯜꯂꯦ ꯌꯥꯔꯦ ꯃꯀꯣꯛ ꯉꯥꯛꯇꯅꯦ ꯑꯩꯅ ꯊꯥꯛꯇꯣꯏꯁꯦ ꯍꯪꯒꯥꯝ ꯍꯥꯎꯔ ꯂꯣꯏꯔꯦ ꯉꯥꯒꯤ ꯅꯠꯇꯦ ꯁꯤ ꯊꯥꯛꯆꯜꯂꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯉꯥ ꯃꯀꯣꯛꯁꯦ ꯊꯥꯛꯆꯟꯕꯩ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯑꯣꯝꯃꯒ ꯊꯝꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯉꯥ ꯃꯀꯣꯛꯁꯦ ꯃꯔꯣꯏ ꯀꯥꯁꯟꯈꯤꯅꯦꯅ ꯏꯁꯤꯡ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯊꯥꯗꯒꯦ ꯌꯥꯔꯦ ꯃꯈꯣꯡ ꯊꯣꯡꯖꯜꯂꯒ ꯑꯣꯝꯃꯒꯦ ꯌꯥꯔꯅꯤ ꯑꯣꯝꯃꯦ ꯑꯃꯨꯛꯇꯪ ꯉꯥꯁꯦ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯕꯁꯦ ꯃꯇꯣꯡꯒ ꯊꯣꯡꯕꯁꯨ ꯉꯥꯏꯔꯦ ꯉꯥꯗꯨꯗꯤ ꯍꯥꯎꯇꯦꯕ ꯍꯪꯒꯥꯝꯗ ꯍꯥꯎꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩ ꯃꯀꯣꯛ ꯊꯥꯛꯏꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯁꯥꯒꯠꯍꯟꯗ꯭ꯔꯗꯤ ꯁꯨꯝ ꯄꯠꯊꯔꯛꯑꯦ ꯉꯥꯛꯇꯪ ꯂꯩꯔ ꯑꯣꯟꯒꯦ ꯄꯠꯊꯔꯛꯑꯃꯅꯤ ꯑꯗꯨ ꯄꯠꯊꯔꯦ ꯃꯈꯥ ꯑꯣꯟꯊꯣꯛꯀꯦ ꯁꯨꯃꯥꯏꯅ ꯃꯍꯤꯁꯨ ꯊꯣꯛꯂꯛꯑꯦ ꯄꯠꯁꯨ ꯄꯠꯊꯔꯦ ꯌꯥꯔꯦ ꯑꯩ ꯃꯣꯔꯣꯛ ꯊꯥꯛꯇ꯭ꯔꯤꯌꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯦꯠꯂ ꯊꯥꯛꯀꯦꯅ ꯊꯥꯛꯆꯜꯂꯦ ꯑꯃꯨꯛꯇꯪ ꯃꯈꯥ ꯑꯣꯟꯊꯣꯛꯀꯦ ꯃꯍꯤ ꯊꯣꯛꯑꯦ ꯍꯪꯒꯥꯝꯁꯦ ꯐꯗꯤꯒꯣꯝꯅꯦꯅ ꯐꯖꯕꯗꯕꯅꯁꯨ ꯉꯛꯑꯦ ꯑꯗꯨꯒ ꯁꯤ ꯂꯨꯄꯥ 10ꯒꯤ ꯐꯗꯤꯒꯣꯝꯅꯦꯃꯤ ꯁꯤꯡꯖꯨ ꯌꯥꯎꯅ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯣꯏꯔꯒꯦ ꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯤꯜꯍꯧ ꯑꯀꯨꯞꯄꯤꯗꯨꯅꯦꯕ ꯃꯀꯣꯛꯁꯤꯗꯤ ꯈꯤꯇꯪ ꯀꯨꯞꯅ ꯁꯣꯏꯒꯦ ꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯁꯣꯟꯊꯔꯝꯗꯥꯏꯗ ꯃꯩꯇꯩ ꯇꯤꯜꯍꯧ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯒ ꯐꯗꯤꯒꯣꯝꯒ ꯌꯥꯟꯅꯔ ꯊꯥꯛꯄꯁꯦ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯏꯟꯁꯥꯡꯁꯦ ꯉꯧꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯌꯥꯝ ꯉꯥꯛꯁꯪ ꯉꯥꯡꯗꯅ ꯈꯤꯇꯪ ꯁꯪꯂꯞ ꯆꯥꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯍꯥꯎꯋꯦꯅ
ꯁꯤꯡꯖꯨ ꯁꯣꯏꯕ ꯍꯧꯒꯦ ꯇꯧꯅꯦ ꯏꯟꯁꯥꯡ ꯁꯧꯍꯜꯂꯤꯉꯩꯗ ꯑꯗꯣ ꯏꯀꯥꯏꯊꯕꯤꯁꯦ ꯁꯤꯒꯨꯝꯕ ꯃꯈꯣꯛꯁꯦ ꯁꯤ ꯂꯤꯌꯦꯕ ꯁꯤ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯇꯣ ꯁꯤꯒꯤ ꯃꯁꯥ ꯃꯈꯣꯛꯁꯦ ꯍꯥꯏꯅ ꯂꯧꯊꯣꯛꯑꯒ ꯑꯩ ꯏꯟꯁꯥꯡ ꯁꯧꯍꯜꯂꯤꯉꯩꯗ ꯁꯤꯡꯖꯨꯁꯦ ꯁꯣꯏꯗꯣꯛꯑꯒꯦꯅ ꯇꯧꯔꯕ ꯏꯀꯥꯏꯊꯕꯤꯁꯦ ꯍꯥꯟꯅ ꯁꯣꯏꯔꯒꯦ ꯑꯩꯅ ꯃꯈꯣꯛꯁꯤꯡꯗꯣ ꯁꯤꯠꯇꯣꯛꯄꯗꯣ ꯃꯅꯥ ꯉꯥꯛꯊꯣꯛꯂꯛꯏ ꯑꯃꯅꯤ ꯑꯍꯨꯝ ꯌꯥꯎꯕ ꯆꯥꯅꯤꯡꯗꯦ ꯀꯟ ꯂꯥꯎ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯑꯃꯨꯛꯇꯪ ꯁꯧꯍꯜꯂꯒ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯆꯜꯂꯗꯝ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯃꯍꯤ ꯊꯣꯛꯄ ꯑꯃꯨꯛ ꯍꯦꯜꯂꯛꯄ ꯁꯤ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯍꯦꯛꯏꯅꯦ ꯈꯔ ꯊꯥꯛꯆꯟꯒꯦꯅ ꯊꯑꯣꯏꯅ ꯁꯤ ꯀꯣꯝꯄ꯭ꯔꯦꯛ ꯑꯉꯥꯡꯕꯤ ꯃꯆꯥꯗꯨꯅꯦꯕ ꯄꯥꯜꯂꯨ ꯀꯥꯕꯤꯁꯦ ꯁꯤꯒꯤ ꯁꯤꯡꯖꯨ ꯄꯥꯟꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯤꯡꯖꯨꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯆꯤꯠꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯂꯣꯏꯁꯟꯅꯕ ꯁꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯊꯥꯛꯆꯜꯂꯒꯦ ꯁꯤ ꯈꯔꯗ ꯁꯤꯡꯖꯨ ꯌꯥꯎꯕꯅꯤꯅ ꯐꯗꯤꯒꯣꯝ ꯈꯔꯗ ꯊꯥꯛꯆꯜꯂꯒꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯂꯣꯏꯔꯦ ꯁꯤ ꯑꯩ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯁꯨꯃꯥꯏꯅ ꯂꯧꯋꯦ ꯁꯤꯡꯖꯨꯒꯤ ꯂꯧꯕꯁꯤꯅ ꯑꯩꯅ ꯍꯥꯎꯋꯦ ꯑꯩ ꯆꯥꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯕ ꯁꯤ ꯉꯥꯔꯤꯒꯤ ꯁꯤꯗ ꯑꯀꯟꯕ ꯑꯃ ꯌꯥꯎꯕꯅꯦ ꯈꯨꯠꯇꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯉꯥꯔꯤꯁꯤꯗꯤꯕꯀꯣ ꯃꯔꯨꯁꯦ ꯌꯥꯝ ꯀꯜꯂꯦ ꯈꯨꯕꯤꯗ ꯊꯤꯜꯂꯦ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄ ꯈꯤꯇꯪ ꯆꯥꯎꯕꯁꯤꯡꯁꯦ ꯀꯜꯂꯦ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯂꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯑꯗꯨꯒ ꯁꯤꯡꯖꯨꯁꯤꯗ ꯍꯩꯖꯤꯜꯂꯒ ꯇꯣꯠꯁꯜꯂꯅꯤ ꯃꯆꯩ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯇꯣꯠꯂꯅꯤ ꯁꯤ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯏꯀꯥꯏꯊꯕꯤꯅꯦ ꯑꯥꯂꯨꯀꯥꯕꯤꯅꯦ ꯁꯤ ꯍꯥꯟꯅ ꯇꯣꯠꯂꯒꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯁꯤꯡꯖꯨ ꯆꯥꯕ ꯃꯇꯝꯗꯕꯀꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯅꯣ ꯌꯥꯎꯒꯟꯗꯦ ꯀꯣꯕꯤꯁꯦ ꯌꯥꯎꯒꯟꯗꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯒꯨꯝꯕ ꯉꯁꯤ ꯌꯦꯟꯗꯦꯝ ꯋꯥꯠꯂꯦ ꯌꯦꯟꯗꯦꯝ ꯃꯀꯥ ꯈꯤꯇꯪ ꯁꯣꯏꯖꯅꯤꯡꯕꯅꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯕꯤꯁꯤꯗꯤ ꯌꯥꯝ ꯅꯩꯈꯥꯏꯕ ꯀꯩꯅꯣ ꯇꯧꯔꯣꯏꯅ ꯁꯤ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯅ ꯐꯛꯄꯥꯏꯅꯦ ꯑꯗꯒꯤ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛꯅꯦ ꯑꯗꯒꯤ ꯁꯤꯅ ꯇꯤꯜꯍꯧ ꯃꯅꯥꯒ ꯐꯗꯤꯒꯣꯝꯒꯅꯦ ꯐꯗꯤꯒꯣꯝꯁꯦ ꯈꯤꯇꯪ ꯈꯥꯛꯀꯦ ꯌꯥꯝ ꯌꯥꯝꯃꯦ ꯁꯤ ꯍꯥꯟꯅ ꯇꯣꯠꯂꯒ ꯍꯋꯥꯏ ꯃꯇꯣꯟꯅ ꯀꯣꯟꯅ ꯇꯣꯠꯁꯟꯗꯣꯏꯅꯤ ꯀꯣꯝꯄꯥꯛꯀꯨꯝꯕꯗ ꯇꯣꯠꯂ ꯅꯨꯡꯉꯥꯏꯗꯕꯅꯤ ꯑꯗꯩ ꯁꯤ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯑꯃꯨꯛ ꯇꯣꯠꯁꯜꯂꯅꯤ ꯃꯅꯝ ꯅꯨꯡꯁꯤꯑꯦ ꯁꯤꯡꯖꯨꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯅꯕ ꯁꯤꯡꯖꯨ ꯍꯥꯞꯄ ꯍꯧꯔꯒꯦ ꯇꯣꯠꯂꯤꯉꯩꯗ ꯍꯥꯞꯇꯣꯛꯍꯧꯔꯒꯦ ꯑꯁ ꯃꯁꯤ ꯁꯤꯡꯖꯨꯁꯦ ꯄꯦꯟꯅ ꯆꯥꯔꯅꯤ ꯏꯟꯖꯥꯡ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡꯁꯦ ꯉꯁꯥꯏ ꯃꯔꯣꯏ ꯊꯥꯛꯄꯒꯤ ꯃꯔꯣꯏꯁꯦ ꯃꯨꯟꯃꯟꯈ꯭ꯔꯗꯤ ꯃꯅꯝ ꯌꯥꯎꯗꯦꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯣꯠꯇ꯭ꯔꯤ ꯑꯝꯇ ꯑꯣꯠꯇ꯭ꯔꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅꯤ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯑꯁ ꯆꯣꯠꯅ ꯊꯥꯡꯊꯔ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯌꯥꯔꯅꯤ ꯌꯥꯔꯦ ꯉꯥ ꯑꯇꯥꯎꯕꯁꯤꯗꯤ ꯌꯥꯝꯗꯦ ꯃꯆꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯃꯕꯨꯛ ꯂꯧꯊꯣꯛꯑꯒ ꯇꯥꯎꯕꯗ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯒꯦ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯉꯛꯑꯒꯦ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯊꯛꯈꯤꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯇꯦꯁ ꯇꯧꯔꯒꯦ
ꯁꯥꯏꯌꯦ hangam nung yam hawa hangam nung yam hawa di yare 생수주주 고아 엄다고 해 마와야 ngang cái hồi con này luôn là quay đang đi sát ra với máy tháp bị chị sao chậm hành nhà bà hầu muốn đầu đấy mày em ngasi dia so em dia game hầu ấy hàng năm thông cho hầu sinh chủ cho hầu ấy tháp bị cho hầu nga cho hầu vậy thôi à đâu ngasi cái gì mày mà tăng sai đây cái video solution rồi cái mà thằng cái đam mê này sẽ